World Health Organization na Wuhan government lepta COVID-19 chabagi paw losin aba honabada yauki. Chinese virologist Malem pumbada sandorok liba COVID-19 gi virus asi Sinagi Wuhan da liba government gi laboratory amada thabak tawduna libi virologist Dr. Li Mengyan na phongdorokibada hairiba thabak singa sibu losin bada World Health Organization su yauki haina What is World News na lokiba interview amada phongdokre Chinese government na COVID-19 sandorokpagi matangda mangjongna khangki haina su phongdoki Dr. Li Mengyan asi COVID-19 na Wuhan da sandorokpa matamdagi masigi matangda thijinduna lakibi scientist amani mahakna makata na thijin humjin badagi phanglakhiba sing adu haidoktana ba pressure tawrakhi haina su phongdoki Chinese government na social media da mahakki mingse thina ba honabada natana cybercrime attack tawri haina haiki panbe yabadi Li Mengyan gi Twitter account handakta suspend tawkhiba laikhrabani Dr. Li na COVID-19 gi virus asi China gi government lab amada sakhibani haibagi praman leibaga loinana madu miyam da khangengeni haina phongdokhraba matung mahakpu tathi tawoina torpadagi hokhibe April thadagi United States ta chenduna leirkhibani ningsingba yai COVID-19 gi virus asi miyoibagi khusemni haina mamangda mahakna claim tawwa leikhrabani aduga topa pawmana COVID-19 community transmission gi thakti yoraklaba matamsida by election tawgani haibasi tokpiu Jai Kishan Manipur da COVID-19 na community transmission gi thakte yoraklaba asida by election tawgani haina tawriba si tokpiu miyoibu khunai asi coronavirus tagi kalhausi state asi laina laisat asi dagi sapharaba matungda election pangthokpada akaiba laite haina thangmaiban kendra gi congress MLA khumukcham Jai Kishan na appeal tawrakli Khoyathong community hall da paumi singku unabada MLA Jai Kishan haikibada Indian constitution gi matungina election haiba asi democracy gi tawdaba yadraba miyabu shakti pinabagi thorangni Adu state asigi hauji COVID-19 laina laisat asigi oiriba khudong chadaba kaya mayoknariba chaireksida tha amagi matungda pangthokani haina panariba by election asi miyamgi interesta oiroi COVID-19 pandemic asigi manungda miyamna tamjaningai oiba election ama pangthoknaba honabada civil society organization student organization amadi maira paibi singna mapung oina thaudang lobiu election thengnagadoriba candidate singna media gi khuthangda debate tawhunsi afaba candidate khanna ba hon hausi Manipur gi lengak na su issue asigi matangda assembly da khanaba mifam ama pangthoktuna state asida hujik oirakliba coronavirus ki phibam amadi by election gi matangda khanaduna election asi pangthoktana ba hona hosi haina khumukcham Jai Kishan na phongdokhi aduga topa pawmana deputy CM Y Joy Kumar na lusingduna biren lengak sogotkadra sogotloidra wa khananabagi damak ke sangma unanaba paisinkre En birena lusing malengak asida NPP gi minister mari leirambagi manungda minister ani phamlo thokhibaga mari leinana political gi charang naba asi khanana bagi damak Manipur gi deputy chief minister Y Joy Kumar na lusingba minister letpau haukip yauna atopa MLA ani ga loinana Guwahati gi damak ngasi Imphal thadokre ngasi Imphal thadokhiba NPP gi team aduna Guwahati yoroba matungda NPP gi national president su oriba Meghalaya gi chief minister ke sangma unaduna haujik oriba phibam asigi matangda khanagani NPP gi national president oiriba ke sangma ga unaduna khanaba du da hojik leiriba en birena luching balengak sida yaukhigadra amasung yauroidra haibagi wafamsu khanaraba matungda khanglaba yai hairi panba yai tha sigi tangkun mari da minister taruk lokthokla manga wasak lokhiba du da NPP gi health minister oiramba L Jayantakumar state asigi interim president su oiriba fishery gi minister en kayasi lokthokpa leikhrabani ningsingba yai NPP gi minister mari punna satminagani haina mamangda haikhiba su leikhrabani Hojik oirakliba phibam asida NPP na lengak sida saugatrabadi lengak simara chetgadra cheloidra haibadi leikhai tawa ngamdri aduga topa pawmana khut thakhiba leite BJP worker sing hairokta BJP worker singna hairok kendra youth congress committee gi thangmi sing khut tharakle hairiba wafamasi aranbani BJP worker amatana mioi amatabu khut thakhiba leite haina ngasi hairok keithel da pangthokpa pawgi mifam amada BJP worker singna sengdorakle Paugi mifam aduda saruk yakhiba hiro keithel mamangdagi BJP gi worker khumantem nimaina thodo gi matangda sengdokladuna hai sagol sel numit ki numidangda BJP hiro mandal gi oiba mifam ama hiro kendra gi mihuchu oriba Dr. Thoksom Radesam gi hiro Thoksom lekai da leiba yumda pangthoktuna hadak minister Radesambu minister phamdagi drop torupagi matangda kupna khanane naki Hairiba mifam adu loiraba matung hiro keithel BJP gi worker singna yumda halakpada lambi da masana masabo hiro kendra youth congress ki committee gi president ni haijaba maibam tomthin kawwa amana lusingba loop adugi thomi kharana lambi da bambula thaduna leiramki hairiba youth congress ki miyoi sing aduna lambi asat awok singda panglaw da lawsin batana tana BJP support tawba miyoi sing lambi da lakpada bambula langsilakpana singbagi thabaksu chatharamba BJP worker singna thengnaki
ꯑꯗꯨꯒꯨꯝꯕ ꯍꯩꯔꯣꯛ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤ ꯃꯇꯝ ꯆꯥꯗꯅ ꯕꯣꯝꯕꯨꯂꯥ ꯊꯥꯔꯤꯕꯅꯣ ꯍꯥꯏꯅ ꯃꯤꯐꯝ ꯌꯥꯎꯔꯨꯕ ꯕꯤꯖꯦꯄꯤ ꯋꯥꯀꯔꯁꯤꯡꯅ ꯍꯪꯈꯤ ꯃꯗꯨꯗ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯉꯥꯡꯁꯛꯄꯒ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤ ꯋꯥꯀꯔꯁꯤꯡꯗ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯩꯔꯣꯛ ꯄꯤ.ꯑꯦꯁ.ꯀꯤ ꯇꯤꯝ ꯑꯃꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛ ꯈꯥꯝꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯖꯔꯤꯕ ꯃꯥꯏꯕꯝ ꯇꯣꯝꯊꯤꯟꯅ ꯄꯥꯎꯆꯦꯁꯤꯡꯗ ꯑꯔꯥꯟꯕ ꯅꯠꯇꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯃꯥꯡꯗ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯂꯣꯠꯁꯤꯜꯂꯒ ꯑꯇꯣꯞꯄꯗ ꯃꯔꯥꯟ ꯁꯤꯕ ꯍꯥꯏꯕꯁꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯈꯣꯏꯅ ꯕꯤꯖꯦꯄꯤ ꯋꯥꯀꯔꯁꯤꯡꯗ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯈꯤ ꯋꯥꯀꯔ ꯅꯤꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯖꯔꯤꯕ ꯇꯣꯝꯊꯤꯟꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯝꯕꯨꯂꯥ ꯊꯥꯕꯇ ꯅꯠꯇꯅ ꯍꯦꯄꯤ ꯔꯤꯁꯐꯜ ꯗꯦ ꯍꯥꯏꯅ ꯀꯦꯛ ꯀꯛꯂꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯁꯨ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯍꯩꯔꯣꯛ ꯃꯤꯌꯥꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯃꯥꯏꯕꯝ ꯇꯣꯝꯊꯤꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯧꯖꯤꯛꯀꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯚꯤꯗ-19 ꯑꯅꯥꯕ ꯂꯥꯈ 58 ꯍꯦꯟꯈ꯭ꯔꯦ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19 ꯀꯦꯁ 35,000 ꯍꯦꯟꯅ ꯊꯦꯡꯅꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯦꯁ ꯂꯥꯈ 58 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯗꯦꯇꯥꯅ ꯎꯠꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕꯗꯒꯤ ꯁꯤꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 1,069 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯥꯕ 1,069 ꯔꯣꯝ ꯃꯁꯥ ꯐꯔꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕ ꯑꯁꯤ ꯊꯥꯔꯒ ꯍꯧꯖꯤक ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯂꯥꯈ 97 ꯍꯦꯟꯅ ꯅꯥꯕ ꯐꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯚꯤꯗ-19 ꯇꯦꯁ ꯂꯥꯈ 13.4 ꯇꯧꯕ ꯉꯝꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯑꯁꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯥꯏꯀꯠꯅꯔꯛꯄ ꯃꯤꯑꯣꯏ 294 ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯁꯥ ꯐꯒꯠꯂꯛꯄꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡ 9,932 ꯌꯧꯔꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ ꯆꯥꯗ 68.3 ꯌꯧꯔꯦ ngasi ayuk phawda nupi marphunithoi yauna mioi chani ga sungna mari nauna positive oiba thengnare positive oiriba sing adudi Imphal West tagi chamaga kuntaret Imphal East tagi tara humdoi Churachandpur da tara mathoi Bishnupur da manga Thawal da tara nithoi Kaksing da su tara nithoi Kangpokpi da ama Tamenglong da taret Tengnopal da nipal aduga Ukhrul da anini apunma masing asigi manung da mioi chamaga mangdra mari travel history leite haina official gi pawda hairi Arobada Pawbilai News Reader ki video bu yengbiru khuding makpo thagachari